ꯋꯥꯔꯤ ꯇꯥꯕꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯤꯂꯝ ꯏꯔꯦꯟ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯏꯐꯔꯦꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝꯅ ꯂꯥꯏꯔꯦꯟ ꯁꯥꯖꯦꯛ 10 ꯁꯨꯕ ꯇꯥꯡꯀꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯠꯅ ꯇꯔꯪ ꯇꯔꯪ ꯊꯣꯛꯂꯛꯄ ꯃꯇꯝꯅꯤ꯫ ꯊꯧꯕ ꯉꯔꯥꯡ ꯃꯥꯅ ꯆꯠꯀꯦ ꯈꯟꯈꯤꯕ ꯃꯐꯝ ꯑꯗꯨ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯖꯩ, "ꯏꯃꯥ, ꯅꯆꯥꯅ ꯏꯃꯥꯒꯤ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯃꯛꯀꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯧꯕ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯡꯁꯤꯔꯕ ꯃꯌꯨꯝ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯊꯧꯕ ꯆꯤꯡ ꯈꯨꯟꯒꯤ ꯃꯐꯝ ꯇꯥꯅ ꯈꯣꯡꯁꯥꯜꯂꯛꯏ꯫ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯃꯐꯝꯗꯤ ꯈꯪꯖꯕ ꯅꯠꯆꯗꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯐꯥꯎꯁꯨ ꯂꯥꯛꯈꯤꯕ ꯅꯠꯇꯦ꯫ ꯊꯧꯕ ꯎꯃꯪ ꯋꯥꯃꯪ ꯀꯌꯥ ꯐꯥꯎꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯖꯩ, "ꯀꯩꯅꯣꯅꯦ, ꯏꯅꯦꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯄꯗꯗꯤ ꯀꯨꯏꯅ ꯆꯠꯇꯦ ꯍꯥꯏ꯫ ꯑꯗꯨꯒ ꯑꯩꯅ ꯂꯥꯛꯄꯗꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯉꯤꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯐꯅꯌꯥꯝꯗꯤ ꯉꯟꯅ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯇꯥꯗꯣꯔꯐꯥꯎ ꯁꯨꯛꯊꯦꯡ ꯊꯦꯡꯅꯗꯦꯅꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯧꯕ ꯅꯔꯛ ꯎꯔꯛ ꯐꯥꯎꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯉꯁꯥꯏ ꯃꯈꯩ ꯊꯤꯔꯤꯕ ꯆꯤꯡ ꯈꯨꯟꯖꯤꯟꯅꯐꯝ ꯍꯥꯏꯔꯤꯕ ꯄꯥꯠ ꯑꯗꯨ ꯌꯧꯔꯝꯃꯤ꯫ ꯊꯧꯕ ꯄꯥꯠ ꯑꯗꯨ ꯐꯪꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯖꯩ, "ꯍꯣꯏꯅꯦ, ꯃꯁꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯌꯥꯝꯅ ꯃꯥꯟꯅꯗꯕ ꯄꯥꯠ ꯑꯃ ꯑꯣꯏꯔꯤ꯫ ꯑꯗꯨꯅ ꯑꯩ ꯅꯨꯡꯗꯥꯡ ꯑꯣꯏꯅ ꯉꯥꯏꯔꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯧꯕ ꯉꯁꯥꯏ ꯂꯥꯛꯄꯗꯒꯤ ꯀꯔꯤ ꯑꯃꯠꯇ ꯆꯥꯗꯕꯒꯤ ꯊꯧꯕ ꯃꯁꯥ ꯌꯥꯝꯅ ꯆꯣꯛꯊꯔꯝꯃꯤ꯫ ꯊꯧꯕ ꯃꯅꯥꯛ ꯅꯛꯄ ꯑꯗꯨꯋꯥꯏꯗ ꯀꯔꯤ ꯆꯥꯕ ꯌꯥꯕ ꯍꯧꯕꯒꯦ ꯍꯥꯏꯗꯨꯅ ꯃꯅꯥꯛ ꯅꯛꯄ ꯑꯗꯨꯋꯥꯏꯗ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇ ꯐꯪꯂꯝꯗꯦ꯫ ꯊꯧꯕ ꯁꯤꯗꯤ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯄꯥꯠ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯈꯔ ꯊꯛꯂꯒ ꯊꯧꯕ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯍꯤꯞꯊꯔꯝꯃꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯊꯧꯕ ꯍꯧꯖꯤꯛꯇ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ꯫ ꯃꯥꯅ ꯍꯧꯒꯠꯂꯛꯄꯗꯗꯤ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫